Manipurgi Maitai Pangal Singi Ihal Khungang Fundrei Hairiba Lamdamasi Laiba Club Ahum Amadi Fundrei Miyamna Fundrei Development Coordinating Committee Ama semkhrea. Hauzik Manipurgi present situation asina maram oiraga Fundreigi Prajada Mioiba Amana Puba Thangba Ngamloidaba Demand gi Mawongda Taurakpa asi Laibak Thibani Haina Committee asigi President ki Thaugai Supuriba Alhas Muhammad Nazimuddinna Fongdorakli. Matung tarakpada ichilinau singna Fundreida donation lakpirabasu committee asida tanabiram muhainasu Fongdorakli. Fundreigi oiba Development Coordinating Committee ama semiba se hauzik Manipur ki situation sida khoi chilinau sangtan singna puba thangma ngamoidaba tawkhalakpase ase akhoi committee si through the wari watai kha tawraga donation oina kha tawnanaba akhoi leiriba mayam se yamna praja se jik thabak subam nobam laitaba ka wanaba matam sida tawraiba asigi khongthang sigi charuk amani Fundrei yaiba khunse yamna lairaba khunni aduna committee asigi thangdai khoi wari watai tawnaraga akhoi makha taba thabak paikhatnanaba semjabani